Manipur top channel gi maike di gi myam ita tatana Myanmar gi update piduna laksari ngasisu myam Myanmar thoki ba thodo othok yam namak nuai taba musum tangna thopa India manak naksilakna haibadi myam Manipur ga border ori mafam amada thodo ama tholak padi misi mina yarapa musum India da leba miyoi su asu open yarapa sigi matang sita myam update masam lakhachara kana maru loiba paw moina lakhachara kana myam da share tawjage myam leipukta minasi Namphalong da kapna bada Myanmar Lanmi taruk amasung misam ama sirei Myanmar rom dagi kablak pa bom na panduna AR gi personnel ama Sokle hairibisni Lanmi na Myanmar lenga paisin graba tungda horak pa miyam namthana ba emergency salai rak pa yaning da ba phongdok tuna horak pa miyam gi ihau Manipur ga thangnana lairiba Namphalong kaithel su yokshilakle masakhang da ba khulai pai ba miyoi kyana Namphalong da leiba fire substation gi campus da bom amasum nomai kapsinduna landa sathabada yamdrabada Myanmar gi Lanmi taruk sire atopa nipana Sokle masigi su mathakta misam amasu nomai maruna panduna sire haidi more de gi phangwa paw man hai ngarang numidang atheng bada Namphalong da leiba fire service gi campus manungda bom pokhai bada amasum Nongmai kapsin bagi thaudok kaya marum thoki akan manongmai kapna bagi thaudok aduna ngarang ehing mafam dugi achik papunamak thugai khi no man's land dagi panglap lap tana thoki ban mai kapna bagi thaudok adu India rom da Assam Rifles ki kem amasulai more ward number 2 Sunrise Ground matam khragi hangba Assam Rifles ki post mathau tawa personal sinangam khai gi wang bada tawribadu Karino haina yengnana ba lampak ta tholakhi tanja adu da Myanmar rom thangba maikai gi kap thorakpa lethot bomb ama paisilaktuna lampak adu gi mayai da pokhaki thaudo adu da AR gi personnel ama mafaiganda bomb masina panduna sokhi asokpa personnel adu gi maming matha laifamna singba ama phawba haidorakpa leitri soklaba personnel adu Imphal da layengnana ba pukre hairi pausna makhatana hai ngarang ehing nungyai matung pung amaga minute taraga mangarom tarakpa matamda Namphalong da leiba fire station adu da sakangna basingna bom amadi numai kapsinduna landarakhi hairiba fire station adu matam kharagi oina Myanmar Lanmina makhoi gi laifam oina semgatlaga lakhibani tamu amadi Namphalong da miyam gi protest namthana bigidama handak da Lanmi sing adu fire station adu da thamlakhibani ngarang nungthil su Namphalong da leiba miyamna fire station adu gi mamang na thulaktuna protest tokhi protest adu da Lanmi ga miyam gi marakta yamna sawna ungkhatna ba thokhi pawsna makhatana hai irang loikraba tungda sakhang da basingna hairiba fire station asida landar khibani amasum nakal ani gi marakta akan manumai kapna bagi thaudo ama thokhi thaudo adu da Myanmar Lanmi gi personal taruk sire aduga Nipalomna aso apan nangkhre nakal ani nomai kapna bagi thaudo adu da misam ama su sikhi misam adu hana Myanmar police ta thabak toramlaga civil disobedience movement CDM saugotuna mathau thadokraba miyoini laikhidraba misam adugi maming khong haugin haukip allies mingigin uwi kawi mahak Namphalong da leibani hairi thaudo adu da laikhidraba Myanmar Lanmi gi personal ani adugi maming matha haujik phawbi oina di khang mangamdri asi bhaksang ani adu ngasi ayuk Myanmar Lanmi gi kangbu ama laklaga pukhrei Myanmar miyam gi oiba akan mi ho hauringai gi saira asida numidangi matamda security force singi laifam yamna toina nongmai bom kapsinduna attack tawbi sang wangkhalakli masigi sumatakta mausadagi Myanmar government ki matakta lan hauduna lakiba tongan ba larup singsu punsinaduna Myanmar Lanmi gi matakta attack sathaba haubigi paulaidi hainisu paw amana makhatana su phongdorakli paw simarak thatpu oina maru eba Myanmar gi pawngtang myamna hapsaramgei Myanmar dagi sentor posingbu ngakpi senbinaba yumlonaba laibak singde UN taknakhre Myanmar da military na takhairak padagi sentoragliba miyoi singbu ngakpi senbinaba masum halhan khidanaba laibak asiga yumlonariba laibak singde United Nations UN gi office na taknakhre UN na phongkhiba news report aduna India gi ming akhanana pandrabasu Manipur district administration sing amasum civil society organization sing da Myanmar gi sen thorakpa refugee singbu laifam jafam pi danaba thoklamba order handokraba matungda appeal asi torokhibani
Myanmar Rajniti gi sarang naba leirakpa amasum ngamkhai gi lamdam singa Myanmar gi military ga khulai paiba organization singa khut thoknarakpadagi laiba asigi miyoi sing ngamkhai wang malana singthoknarakpani. UN High Commissioner for Refugee UNHCR da Assistant Commissioner for Protection oiriba Gillian Triggers na thokpa siur lamana hai ngamkhai lanthok atopat laiba ka sangjafam laurakpasing laiba yahangadabani hingnabagidamagta selakpa nupa nupi amasum angangsi sangjafam pigadabani makoina ningtamna laibada khudong thiningai oiba mafamda halhaloidabani hiramasi gi matangna lairiba international law laibak punamakta satnaribani haina makna phongdokhi United Nations haidi February amada military na ku tawkibadagi Myanmar gi phibam asi sokshilakli haina su paw mana makhatana su phongdorakli amasum yam paw su lushilakpani tentak na mayam da topa Myanmar gi ba maruiba paw kharaga mayam da share tawjaramge Myanmar da protest tawringai sarakta rebels sing attack sa tharakhiba asina crisis asi hena sakthorakli haidi bu wafam asini mayam Myanmar da protest tawbagi khongjang sangsilingai sarakta rebels sing attack sa tharakhiba thawong sina maram oiraga laiba asida thokliba crisis asi hena pakthok sakthorakli haibadu mayek sengna otle hain official source amana phongdorakli source amana haikibada Myanmar gi military na leba asigi nongpok thangbada leba current rebel village red chathaba matung tarpada kachin rebel singna laman khumladuna awang thangba town oiriba Sorengunda leba police station da leba kachin rebel na attack tokre satharaliba thawong sina maram oiraga Myanmar anti-coup protesters sing asida ethnic minority armed group singna crisis hena pakthok sakthokpagi phibam da lakle Kachin rebels singna Myanmar gi awang thangmada leiba police outpost amada attack tokre ethnic armed force na military junta bu sakti paisin khibagi thawong yaning da bu uladuna khongjang sangsin ba yaure Myanmar gi military ne air strike tawduna villager tararom hatkhare amadi miyoisa kya amana Thailand gi border da lanjena khraba matungda army gi outpost amasu khudum chanchin khrabani hainasu paw amana makhatari amasum atopa tentakpa paw amana protest lakshinanaba Myanmar gi military na broadband internet service thingjinkre Myanmar da military ku gi meyokta miyamna hanma leitana leptana protest sathabaga loinana leiba asigi military regime da broadband internet service thingjinkre internet service da akaiba thokpasum yengsiliba advocacy group network ansu restrictions sing adu confirm tokre local matamda sagol sinamiki nungalamdai pung ama tabadigi Myanmar internet thingjinkre haibise confirm tawre haina net broadcast na masigi tweet amada pankhi kumza english ingani kungi November pangthokhiba mikhalda civilian leader Aung San Suu Kyi National League for Democracy Party na mapung fana majority fangkiba matungda government amasum army gi marakta ungkhanaba hengalakhiba galoinana military na leba asigi lenga namdana paisin kiba matung tha anirom leiraga khongthang asi lakhibani haina paw man makhatana phongdorali aduga hausi ki wenadi ma'am paw simatang sa lusinjarage anaubu I paw helebag ma'am update pijarage and thank you